Like-minded group LMG Manipurna awa ana taraba imung kayada leptana mateng panglapagi saruk ama oina Heyanglam Kendragi imung manungsana lamjong mayay laikai da laibi K.Ibemcha debi sahi humpugi imungda lupali sing mariga loinana nongmada changdraba yadraba Cheng yaona lupali sing tarukka chonga romgi sana thananaba polam sing mateng pangkhre K.Ibemcha gi mapureba laikidre aduga masanupa so wakal mimanadana hingli mahaki loinabi su masanupa ani handoklamlaga mayumnak sagai onkhre imung ngasi mabokna labukta peruk heklaga thorai khullaga sakhom mai mutana nabu honarabaso masing khangdana sara hele haibagi pau pirakpadagi LMG Manipur gi member singna khodakta mateng pangkhibani tengpang khomchat aduga mari leinana LMG Manipur gi secretary Ojit Sorokhaibamna phongdorakhibada center laingakna Lairabasinggi imungda miyoi amada tha amagi cheng keji manga piba sina chaba thakpa okkodaba natte mi amana tha amagi chara humpuda cheng keji taragani pan darkar oi khamthengna waba imung kayadadi chara masing khangdana henba yauribani maram masina laikai dagi mabuk thana chaba thakpa phangdraba imung kayada imung singa loinana mateng pangminasi haina phongdorapi tatlaga tharoi nungoi khungadaba igi suga chakadaba su leitaba masini imung asirija Sarana nama kata saba numit masing kaya yaugre haina pau si tabadagi like-minded group ki timna ngarangdagi koi khudakta langjaraga koi cheng bora ani aduga atei chana thangnaba koi item sing paisa oina lupa lising mari si piba masi lakchabani tasengna ekhoi iramdam ekhoi Manipur sida laibak thibi imung haiba tare mapasu narga leiba aduga mamana su hena nungai tribisi masa ani sibu ekhoi langfomaga topi gimnak sakai onkiba aduga lehoriba mabuki mapuroiba adu angangsingina mapuboksu leigidaba adu imung asida ekoi sanabaga ki koi chara nonghangnaba honabada yamna waba asigumba imung kaya leitaba natte mayamna sarkar gi free da chi keji manga pirakpani haibajina imung amada awaba imung amada mabuk thana charangmane haibase masidi mayam khanbiruganu